Russiana Sougatpa Lanmisingna Bakhmut town the Changsillakpadagi Ukraine gi Lanmisinga Lanthengnari Russiana Sougatpa separatist force na Lanmayongnari ba Donetsk region da laiba Bakhmut industrial town da Changsillakpadagi Ukraine gi Lanmisingna akan mamong da Lanthengnari haina official source amagi matungin na phongdok le Bakhmut town na si yugi pothok puthok liba made masagi mining lairaba mafam ne Donetsk ki capital kip tamna samnari ba maru oiba lambi amasu oiriba ne Karigumba Russiana region ase amugan na lauksin bangam labade madu achauba mai pakpa ma oigadawriba ne Haujiksu Otradoka Bezelia Dolina amade Jaisebon na singba mafam singda bom kapsilakpagi thawong sing thengnai Haidiba village sing amade town sing pro-Russian separatist singi makhuta takiba yakibage phibam da laiba Ukrainian artillery commander amana phongdokhibada Ukraine gi Lanmisingna Bakhmut ta kan bamong da Lanthengnari maramdi masi yamna maru oiba mafam ama oire haujik aikhoi gi maru oiba thabakte Russia gi lanmi amadi pro Russian separatist singna leiriba military gi fire powering position bu thugaina bo hona bane Ukraine gi lanmi singna patrolling chaliba sida Bakhmut ke lambi sorok sing itak tak le loina na ahoba makhol kaya taba phange Ukraine gi atopa lanme Nikolai kauba mana phongdokhibada Russiana Bakhmut town da makhoi gi sakti pumnamak sisina bagi damakta thomjilak le masida artillery air power amade helicopter na chingba sisina duna aikhoi gi position da attack tawri haina Nikolai na hai re handaki matam khara sida Ukraine gi Lanmising Russia gi Lanmising bu laibak asigi kha thangba nongpok thangba sarukta takthokpa ngamkhrabani hai re US military gi kihalaki ba singi mayokta missile sing adu kapane North Korea US military na sathariba kihalakpa singni hairiba duge mayokta tawpham thokpa ngakthongnaba ama oina North Korea na makhoina chathakiba missile test mayam adu ngarang ngakthokhrei ballistic missile ani kaptuna khwaidagi naubada sagolsel numita madu kaptuna chayolani phadringai gi manungda North Korea na sanction thugaiba missile taruklak kapkhrei laibak pokpa numita North Korea na Japan mathak lana intermediate range ballistic missile ama kapkhe Maduda sokpa yaba miyam sectionaba appeal tawkhe DPRK na missile testing tawriba se sahi century tangkhai ama hakthengna na US military na kihalagliba sing adudage laibak asida security amasung regional gi oiba santi adu ngakthokna bagi damak thaurang tawduna thamba isa ngakthokna bagi khongthang amani haina North Korea gi civil aviation agency aduna haikhe minute manga da electric car charge tawba ngamlak kadawre United States ke space agency NASA na Sel thadaba tungi space mission ge technology ama sisinaduna electric car sing minute manga ta charge tawba ngamlaba yai hai re masina electric car thauna bagi chang hengalakani haina NASA na phongdokhre flow boiling and condensation experiment FBCESC United States ke Purdue University ki researchers sing na puthokpa ne masi International Space Station ISS ta sisinanaba technology amane adubu prithvi da su masigi sisinafam laiga ne masina electric car sing minute manga da charge tawba yahanduna electric car hena pamnarakna ba machak oigani haina researcher sing na haikhe haujik maki oina de electric car sing charge tawba se lambi nakal da minute kunlom tawba masung yumda pung kaya tawna re charge tawba da matam yamna changba masung charge tawpham latpa sina mi singda electric car laibada ningjing mangjing na bapok halle aroi bada tabi di bapum namak pu thagat chare